Prithibi Pumbana Kinaba Russiagi Khutlai Mari Russiagi Tobungamba Makwigi Shakti Aina Haludragasu Mayam the Twini in the Kandarawani Nong Chupna Lakchabungamdava Nong Chuptaki Fawhina Satirava Makwigi Khutlai Giale Aduna DSCG Nasigi Videostagi Makwigi Tuzungai or Khutlai Shingadugi Manundagi Kwaidagi Hina Parabugumbo Kangatava Marika Kanginasi Apabagi di Kongaini Dabo Luima Hadakadiam Sangani Marika Hana Kanginasi. Number 1 RS2Ed Sarmat Atopamamingna Shatan 2 Masi Russiagi Kwaidagi Shakti Leva Dugumba Intercontinental Haidi Mahades Wang Malana Santrakshana Kapungambo Mishail Mane Experts nga masi makwegi londa saithabda masi Mahapraloigi Khutlai ni den hai Masna muki khukapta nuclear warhead phanem honmangam marna nongthaki chunggoising na masibu ngakthok pai basi oi thoktabagi phibam da lele maramsna sunagi amukaktangi khukapta sahar kya pungmut muthat bangami haibani amuki khukapta kilometer lishing taranipan sana kapa yaba maramna shatan tuna malim prithibis ki mafam amektada yausalwungami chaihanbangami Aduga masi ing tapna paratungate mak kun mathaki ayangba haje ikhugi khonjel na yangba ayangba stagi sarp kun yankana parakaduni mana to haidishi amukta nuclear warhead tara dei taram nga phau hon manga masetan du simasi karigumba full scale kapthruk pataragadi masi ngakthok ngamba US na nongchokna Khutlai shabungamdre aduna sahar minute kharagi mrongda dum pungtum gani So guys, adom sa huskan IPL yang binonggani. Masi yang adom sales pang biningbra. Matang match ki winner in 1xF tagi predict tawkre. 1x game section the cross under and over. Dice na sing mamakal matil game sing yauri. Mayam na yam pamnari biti cross ni. Game sing si sandraga sel gi manasing thuy halli. Aduga adom na sige promo code si sinabiragadi. ₹1,49,000 fawgi bonus kudak ta phangani. Aduga lupa chani de horga deposit tawraga game sing si sanabi ya halli. Aduga 1x tadi adom na te game sing dagi han highest odd phangani. So what are you waiting for? Link comment up in the Go and check it out. Number 2 Poseidon Bhamna Sagat Pio Nuclear Shakti na Jalaiba Torpedo Masana Maranai Lamjing Lam Takcharaga Yeknabo Kanghandam Mailising Kya Irulung da Chapangamba Pokhaibi Masna Pokhaibi de Yeknabo Samudra Khongbalda Radioactive Oiba Tsunami Thonmangamba Jomgi Pokhaibi Kilometer lishing tara sana satbangam Khutlai shna malim Prithibi sigi samudra khongbal mektada yaushan bangami masi meter chamagi arugda chatpa maramna yeknabasingna khangba phablusu yam lungna thoi Poseidon action torpud megaton anigi nuclear warhead ni pokhai halakadushi masina radioactive oiba tsunami thoan samudra khongbal gi lamsing sersing mang tahalakani chahi kya khundabi yaroidaba filmda lehelakani Number 3 Su-57 Falcon Russiagi Su-57 Falcon asi masi Amerikagi F-35 amadi F-22 stealth fighter singas na piba matik chaba po kumnay Nongchuk maya kumnaba sakibasigi lalong makal asini yarava 5th generation fighter asi Mach 2 yung na yang na payang mamaram na F-35 yung na nongchuk ki atay fighter singdagi yang beheli Masi yeknabana paviyam lubo Khutlai desu R-77 R-37M air-to-air missile system na dugumbo advanced oiba features ngaktani hapisi aduga Su-57 Falcon na nongchufki fighter singdagi tumthin nalibagi achawba maram ama hairagadi Su-57 Falcon di maranai maningtamna maning makhatamna operate tawjaba ngambasni F-350 Network Battlefield Awareness Haidi Lanpam Amagi Frey Kaidadu Kanganava Sensor Kiagi Network Ade Communication System Kiagi Mapal Tangagani Lanjang Doishi Adubu Falcon Nasdi Maranai Matandana Lanjang Jabungami Asumna Su-57 Falcon Nongtakta Tumdanabagdamtari Game Changer ni Number 4 S-500 Prometheus Masi Russiagi quite advanced river nongthak ki chungoi dune India da le S400 asigi ngamthang ni S500 naibe helkani
Sidi yeknaba aircraft from the cruise missiles lam khangdagi kapthaba ngambadana khonjelgi ayangmadagi surma yankhalaba hypersonic missiles stealth bombers even satellite fawbu kapthekpa ngame. Wow! Satellite kapthaba ngamba haibasimuti hawjiki matamgi lani sinaragadi achawbu khudong chaba phangani. S-500 Prometheus Khutlai as lakthuba ngamba US ki nongchupki Khutlai